ꯑꯍꯜ ꯉꯥꯛꯇꯣ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯃꯤꯀꯨꯞ ꯈꯔ ꯀꯞꯃꯤꯟꯅꯔ ꯃꯇꯨꯡꯗ ꯃꯄꯤꯁꯤꯡꯗꯣ ꯇꯩꯊꯣꯛꯇꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯅꯥꯟꯊꯣꯛꯂꯒ ꯃꯃꯥꯏ ꯅꯣꯟꯈꯠꯂꯛꯏ ꯇꯝꯐꯥꯅ ꯃꯊꯪ ꯃꯣꯏꯁꯣꯛꯅ ꯍꯥꯏꯕ ꯍꯧꯔꯛꯏ ꯃꯃꯥ ꯌꯥꯝ ꯃꯥꯜꯂꯤ ꯏꯕꯦꯝꯃꯁꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯃꯍꯤꯔꯜꯁꯨ ꯌꯥꯏꯅꯨꯁꯨ ꯊꯃꯣꯏꯗ ꯀꯔꯤꯅꯣ ꯑꯃꯗꯤ ꯐꯥꯎꯔꯦ ꯑꯍꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯔꯝꯕꯁꯨ ꯌꯥꯏ ꯋꯥꯔꯧ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯁꯨꯁꯤꯅꯤ ꯂꯥꯜꯂꯕꯗꯤ ꯁꯣꯏꯔꯕꯗꯤ ꯋꯥꯔꯧꯕ ꯇꯥꯕꯅꯤ ꯏꯁꯥꯒꯤ ꯏꯆꯥ ꯏꯁꯨ ꯌꯣꯛꯄ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕꯅꯤ ꯉꯁꯤ ꯐꯥꯎꯕ ꯃꯗꯨꯒꯤ ꯃꯩꯆꯥꯛꯅ ꯊꯃꯣꯏ ꯑꯁꯤ ꯆꯥꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯍꯜ ꯏꯕꯨꯡꯉꯣꯗꯨꯗꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯍꯧꯖꯤꯛꯁꯨ ꯉꯥꯡꯗꯦ ꯇꯔꯪ ꯆꯠꯇꯨꯅ ꯑꯗꯨꯃꯛ ꯂꯩ ꯃꯍꯤꯔꯦꯜꯒ ꯍꯤꯌꯥꯏꯅꯒꯁꯨ ꯇꯨꯃꯤꯟꯅ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯅ ꯇꯥꯔꯛꯏ ꯑꯍꯜ ꯏꯕꯦꯝ ꯑꯗꯨꯅ ꯃꯈꯥ ꯑꯃꯨꯛꯀ ꯇꯥꯔꯛꯏ ꯅꯃꯥꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥꯅꯨꯄꯤ ꯏꯇꯣꯟ ꯇꯣꯟꯕꯤꯅꯤ ꯏꯆꯥ 8 ꯄꯣꯛꯄꯗ ꯃꯥꯅ ꯏꯇꯣꯟ ꯇꯣꯟꯕꯤꯅꯤ ꯃꯕꯨꯡꯁꯤꯡ ꯃꯆꯦꯁꯤꯡꯁꯤꯅ ꯇꯥꯟꯅꯗꯨꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃꯗ ꯊꯥꯖꯅꯤ ꯍꯥꯏꯗꯅ ꯇꯧꯕꯗꯒꯤ ꯅꯣꯡꯃ ꯃꯃꯥ ꯃꯄꯥ ꯂꯣꯏꯅꯃꯛ ꯂꯩꯈꯤꯗ꯭ꯔꯕ ꯑꯋꯥꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯅꯨꯄꯥ ꯑꯃꯗ ꯃꯍꯥꯛ ꯆꯦꯟꯈꯤꯕꯅꯤ ꯃꯊꯣꯡ ꯆꯥꯕ ꯏꯃꯨꯡ ꯅꯠꯇꯦ ꯅꯨꯄꯥꯗꯨꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗꯨꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯂꯪꯐꯩꯗꯒ ꯀꯣꯏꯆꯠ ꯆꯠꯂꯒ ꯄꯪꯂꯩꯗ ꯂꯩꯕ ꯏꯃꯨꯡꯅꯤ ꯆꯦꯟꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯁꯣꯝꯗꯒꯤꯁꯨ ꯃꯕꯨꯡꯁꯤꯡꯅ ꯃꯥꯕꯨꯅꯦ ꯏꯟꯊꯣꯛꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯁꯤꯗ ꯈꯨꯡꯒꯨꯜ ꯇꯥꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯍꯥꯏꯈ꯭ꯔꯦ ꯏꯆꯥꯗꯣ ꯌꯨꯝꯁꯤꯗ ꯈꯨꯡꯒꯨꯜ ꯍꯦꯛ ꯇꯥꯔꯝꯗꯕꯅꯤ ꯇꯝꯐꯥꯗꯣ ꯍꯥꯏꯅ ꯀꯞꯂꯛꯂꯤ ꯄꯤꯁꯛꯇꯤ ꯎꯪꯗꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯊꯣꯛꯈꯤꯗꯕꯗ ꯅꯠꯇꯅ ꯃꯍꯥꯛ ꯅꯥꯀꯟ ꯑꯃꯗ ꯇꯔꯪ ꯑꯃꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯇꯝꯐꯥꯅ ꯀꯞꯄꯗꯨ ꯇꯣꯛꯂꯒ ꯑꯃꯨꯛ ꯃꯈꯥ ꯁꯝꯊꯔꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯏꯆꯥꯅꯨꯄꯤꯗꯣ ꯂꯩꯖꯕ ꯈꯔꯗꯨꯅ ꯑꯣꯏꯔꯁꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯗꯨꯅ ꯊꯝꯃꯤ ꯍꯥꯏꯕ ꯄꯥꯎꯁꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏ ꯑꯅꯤꯗ ꯃꯤꯅ ꯂꯣꯟꯅ ꯇꯝꯂꯛꯈꯤ ꯏꯆꯥꯗꯣ ꯀꯔꯝꯅꯁꯨ ꯀꯥꯎꯊꯣꯛꯀꯅꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤꯗꯤ ꯃꯤꯠꯀꯤ ꯊꯥꯖ ꯑꯣꯏꯅ ꯉꯥꯜꯂꯝꯕꯅꯤ ꯃꯈꯣꯏ ꯅꯤꯡꯉꯣꯜ 2 ꯈꯛꯇꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯇꯩꯗꯤ ꯅꯨꯄꯥ ꯉꯥꯛꯇꯅꯤ ꯏꯕꯦꯝꯃ ꯅꯄꯥꯗꯣ ꯂꯥꯏꯔꯖꯔꯕꯁꯨ ꯌꯨꯝꯂꯩ ꯀꯩꯔꯩ ꯃꯊꯣꯡ ꯆꯥꯗꯦ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯅꯃꯥꯕꯨꯗꯤꯅꯦ ꯃꯥꯒꯤ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯈꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯅꯨꯄꯤꯒꯤꯗꯤ ꯂꯨꯗ ꯂꯨꯁꯜꯂꯛꯄ ꯃꯇꯝꯗ ꯃꯄꯨꯔꯣꯏꯕꯒꯤ ꯇꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯨꯗꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯑꯃꯠꯇ ꯗꯔꯀꯥꯔ ꯂꯩꯕꯖꯥꯠ ꯅꯠꯇꯦ ꯃꯗꯨ ꯅꯃꯥꯒꯤ ꯑꯣꯏꯅꯗꯤ ꯅꯄꯥꯗꯣ ꯐꯪꯖꯈ꯭ꯔꯕꯅꯤ ꯁꯤ ꯍꯥꯏꯔꯗꯨꯅ ꯇꯝꯐꯥꯗꯣ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯔꯛꯂꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯍꯤꯔꯜꯅ ꯑꯍꯜ ꯏꯕꯦꯝ ꯑꯗꯨꯕꯨ ꯇꯞꯅ ꯀꯧꯔꯛꯏ ꯑꯕꯣ ꯀꯩꯗꯧꯔꯦ ꯀꯩꯁꯨ ꯇꯧꯗꯦ ꯑꯕꯣ ꯀꯩꯁꯨ ꯇꯧꯗꯦ ꯅꯨꯃꯤꯠꯇꯣ ꯅꯃꯥꯗꯣ ꯑꯩꯈꯣꯏꯕꯨ ꯅꯥꯎꯄꯨꯔꯤꯉꯩꯗꯨꯗ ꯊꯥꯗꯤ ꯁꯨꯖꯜꯂꯛꯄꯗꯨꯗ ꯅꯄꯥꯒ ꯀꯔꯤꯅꯣꯃ ꯕꯖꯥꯔꯗꯒꯤ ꯂꯩꯔꯨꯅꯤ ꯍꯥꯏꯗꯅ ꯆꯠꯄꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕꯅꯤ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯗ ꯑꯅꯤꯃꯛ ꯁꯥꯊꯤꯅ ꯁꯣꯛꯈꯤ ꯑꯗꯨꯕꯨ ꯅꯄꯥꯗꯤ ꯍꯣꯁꯄꯤꯇꯥꯜ ꯌꯧꯗ꯭ꯔꯤꯉꯩꯗ ꯂꯩꯈꯤꯗ꯭ꯔꯦ ꯅꯄꯥꯒ ꯅꯃꯥꯒꯒꯤ ꯃꯈꯨꯠꯇꯣ ꯌꯥꯝ ꯆꯦꯠꯅ ꯄꯥꯏꯁꯟꯅꯔꯝꯕꯅ ꯂꯧꯊꯣꯛꯄ ꯐꯥꯎ ꯍꯦꯛ ꯌꯥꯈꯤꯗꯕꯅꯤ ꯃꯇꯝꯗꯨꯗ ꯅꯃꯥꯁꯨ ꯑꯣꯄꯔꯦꯁꯟ ꯍꯧꯕꯗꯒꯤ ꯁꯣꯔ ꯂꯦꯞꯈ꯭ꯔꯦ ꯍꯥꯏꯗꯅ ꯗꯣꯛꯇꯔꯁꯤꯡꯅ ꯑꯗꯨꯝ ꯍꯥꯏ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯗꯤꯅꯦ ꯗꯣꯛꯇꯔꯁꯤꯡꯅ ꯀꯟꯖꯕ ꯉꯝꯍꯧꯕꯅꯤ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯑꯗꯨꯝ ꯈꯪꯂꯦ ꯌꯥꯏꯅꯨꯒꯤ ꯐꯥꯏꯕꯣꯛ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ ꯌꯥꯏꯅꯨꯗꯣ ꯃꯁꯥ ꯃꯊꯟꯇ ꯈꯪꯍꯧꯗꯅ ꯃꯍꯤꯔꯜꯒꯤ ꯃꯅꯥꯒꯟꯒꯤ ꯐꯨꯔꯤꯠꯇꯨꯗ ꯃꯈꯨꯠꯇꯨꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯤ ꯃꯍꯤꯔꯜꯁꯨ ꯃꯍꯥꯛꯅ ꯄꯥꯏꯔꯛꯂꯤꯕꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯈꯥ ꯇꯥꯔꯛꯏ ꯑꯕꯣ ꯃꯈꯥ ꯇꯥꯕꯤꯌꯨ ꯃꯈꯥ ꯍꯥꯏꯕꯕꯨ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯅ ꯏꯆꯥꯁꯤꯡ ꯑꯁꯤꯗꯤ ꯃꯆꯜ ꯑꯗꯨ ꯂꯩꯇꯕ ꯃꯇꯝꯗꯨ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯉꯨ ꯌꯥꯈꯤꯗꯦ ꯀꯅꯥꯁꯨ ꯂꯥꯛꯈꯤꯗꯦ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯨ ꯃꯤ ꯑꯃꯠꯇ ꯂꯥꯛꯈꯤꯗꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯑꯩꯈꯣꯏ ꯑꯅꯤꯅꯗꯤ ꯏꯁꯨꯗꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯀꯔꯝꯅꯗꯤ ꯌꯣꯛꯀꯅꯤ ꯌꯨꯝꯗꯁꯨ ꯄꯨꯁꯜꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯊꯤꯡꯉꯤ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯀꯤ ꯅꯣꯡꯗꯝꯗꯒꯤ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯒꯤ ꯇꯥꯟꯅꯖꯕꯗ ꯑꯉꯥꯡ ꯌꯣꯛꯆꯒꯦ ꯍꯥꯏꯕ ꯏꯃꯨꯡ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤ ꯅꯈꯣꯏꯕꯨꯅꯦ ꯋꯥꯠꯇ ꯄꯥꯗꯕ ꯌꯨꯝ ꯑꯃꯃꯝꯗ ꯅꯄꯨꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯤꯟꯅꯈꯤꯕꯅꯤ ꯏꯆꯥꯁꯨ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯅ ꯏꯊꯥꯗꯒꯤ ꯆꯦꯠꯈ꯭ꯔꯦ ꯑꯗꯨꯒ ꯏꯁꯨꯁꯤꯡꯁꯨ ꯄꯨꯡ 12 ꯐꯥꯅ ꯏꯅꯥꯛꯇ ꯊꯝꯖꯕ ꯐꯪꯈꯤꯗ꯭ꯔꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯏꯁꯨ ꯑꯅꯤꯃꯛ ꯋꯥꯠꯇ ꯄꯥꯗꯕ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗꯤ ꯐꯪꯂꯅꯤ ꯈꯟꯕꯗꯅꯦ ꯄꯦꯟꯊꯣꯛꯆꯔꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯋꯥꯕꯁꯤꯡꯁꯦ ꯊꯃꯣꯏꯗ ꯐꯨꯝꯖꯤꯟꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ
ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯡꯁꯤꯅ ꯏꯆꯥꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯁꯤꯕꯗꯣ ꯄꯣꯛꯂꯕꯁꯨ ꯃꯇꯝꯗꯨꯗ ꯃꯈꯣꯏꯅ ꯀꯟꯈꯤꯕ ꯊꯃꯣꯏ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯃꯥ ꯑꯃ ꯑꯣꯏꯅꯅꯦ ꯑꯩꯅ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤꯕ ꯉꯝꯗꯦ ꯃꯈꯣꯏꯕꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯋꯥꯠꯇ ꯄꯥꯗꯅ ꯄꯥꯜꯂꯨ ꯍꯥꯏꯅꯗꯤ ꯊꯃꯣꯏꯗ ꯈꯜꯂꯕꯁꯨ ꯃꯆꯜꯗ ꯃꯈꯣꯏꯅ ꯇꯧꯈꯤꯕꯗꯨꯗꯤꯅꯦ ꯉꯥꯛꯄꯤꯕ ꯉꯝꯗꯦ ꯏꯁꯨꯁꯥ ꯇꯥꯏꯕꯪ ꯃꯄꯨꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯍꯟꯗꯅꯕ ꯅꯤꯖꯕꯗꯁꯨꯅꯦ ꯑꯕꯣꯛꯁꯦ ꯊꯕꯛ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯇꯧꯊꯣꯛꯈꯤꯕ ꯊꯕꯛ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥ ꯈꯟꯈꯤꯕ ꯋꯥꯈꯜ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯗꯨꯅ ꯂꯥꯛꯏ ꯍꯥꯏꯕꯁꯤ ꯆꯨꯝꯕ ꯃꯥꯜꯂꯤ ꯃꯈꯣꯏꯒꯤ ꯃꯆꯥꯗ ꯂꯥꯛꯂꯕꯗꯤ ꯃꯈꯣꯏꯁꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯕꯅꯤꯅ ꯆꯩꯊꯦꯡꯗꯣ ꯐꯪꯕꯗꯅꯦ ꯈꯔ ꯈꯪꯕ ꯃꯥꯜꯂꯤ ꯏꯆꯥ ꯏꯁꯨ ꯉꯥꯛꯇꯅꯤ ꯊꯣꯛꯍꯟꯅꯤꯡꯉꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯊꯣꯛꯍꯟꯅꯤꯡꯗꯦ ꯍꯥꯏꯕꯗꯨꯅꯗꯤ ꯌꯥꯕ ꯅꯠꯇꯦꯗꯅ ꯇꯥꯏꯕꯪꯒꯤ ꯋꯥꯌꯦꯜ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯍꯜ ꯂꯩꯃꯦꯝꯕꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯍꯦꯛ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯕꯁꯨ ꯈꯔ ꯃꯈꯩꯗꯤ ꯚꯥꯞ ꯇꯥꯏ ꯑꯗꯨꯕꯨ ꯋꯥꯐꯝꯗꯨꯗꯗꯤ ꯃꯈꯣꯏ ꯍꯪꯊꯔꯨꯗ꯭ꯔꯦ ꯍꯪꯁꯨ ꯍꯪꯅꯤꯡꯗꯦ ꯋꯥꯗꯣ ꯂꯣꯏꯔꯕꯅꯤꯅ ꯃꯍꯤꯔꯦꯜꯗꯣ ꯍꯤꯌꯥꯏꯅꯨꯗ ꯌꯦꯡꯂꯤ ꯍꯤꯌꯥꯏꯅꯨꯗꯣ ꯃꯄꯤꯗꯣ ꯇꯩꯊꯣꯛꯂꯒ ꯃꯇꯤꯟꯗꯣ ꯑꯃꯨꯛꯇꯪ ꯌꯣꯠꯁꯤꯜꯂꯒ ꯇꯞꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯋꯥ ꯉꯥꯡꯂꯛꯏ ꯑꯕꯣ ꯑꯩꯒꯤ ꯑꯇꯣꯞꯄ ꯐꯥꯏꯕꯣꯛꯇꯨꯗꯤ ꯀꯗꯥꯏꯗ ꯀꯅꯥꯅ ꯄꯤꯕꯤꯈꯤꯕꯅꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯕ ꯍꯤꯌꯥꯏꯅꯨꯅ ꯑꯕꯣꯛ ꯀꯧꯔꯛꯄꯗꯨꯗ ꯇꯝꯐꯥꯗꯣ ꯍꯤꯌꯥꯏꯅꯨꯗ ꯃꯨꯟꯅ ꯌꯦꯡꯂꯤ ꯈꯣꯟꯖꯦꯜ ꯐꯥꯎ ꯅꯃꯥꯒ ꯆꯞ ꯃꯥꯟꯅꯩ ꯏꯁꯨ ꯑꯃꯗꯨꯁꯨ ꯏꯁꯨꯒ ꯃꯥꯅ ꯆꯞ ꯃꯥꯟꯅꯕ ꯖꯥꯠꯂꯥ ꯄꯤꯛꯂꯤꯉꯩꯗꯗꯤ ꯁꯝꯕꯨ ꯐꯥꯎꯕ ꯍꯦꯛ ꯃꯥꯟꯅꯈꯤꯕꯅꯤ ꯃꯥꯟꯅꯩ ꯑꯕꯣ ꯃꯥꯒꯤ ꯐꯣꯇꯣꯗꯤ ꯎꯖꯔꯦ ꯑꯗꯣ ꯃꯥꯒꯤ ꯂꯩꯐꯝ ꯈꯪꯗꯕꯅꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯒꯦꯔꯥ ꯏꯁꯨꯕꯨ ꯀꯔꯝꯕꯅꯣ ꯀꯔꯝꯕꯒꯤ ꯑꯍꯜ ꯂꯩꯕꯤ ꯃꯗꯨꯒꯤ ꯋꯥꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯍꯤꯔꯦꯜꯅ ꯍꯥꯟꯅ ꯈꯨꯝꯂꯩ ꯑꯕꯣ ꯃꯥꯅ ꯄꯥꯕꯨꯡ ꯆꯥꯎꯕꯒꯤ ꯃꯆꯥꯗꯨꯅꯤ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯥꯝ ꯂꯨꯅ ꯇꯧꯏ ꯄꯥꯕꯨꯡꯒ ꯏꯃꯥꯒꯅꯕꯣ ꯑꯣ ꯆꯥꯎꯕꯒꯤ ꯃꯆꯥ ꯏꯁꯨ ꯑꯅꯤꯒꯤ ꯃꯐꯝꯕꯨ ꯀꯩꯗꯧꯕꯩ ꯈꯪꯂꯣꯏꯗꯧꯔꯤꯕꯅꯣ ꯑꯃꯗꯨꯅꯅꯦ ꯕꯨꯁꯟꯒ ꯂꯇꯥ ꯁꯅꯥꯒꯅ ꯂꯧꯈꯤꯕꯅꯤ ꯃꯈꯣꯏꯗꯤ ꯃꯄꯥꯟ ꯂꯝꯗ ꯑꯌꯥꯝꯕ ꯂꯩꯕꯅꯤ ꯃꯅꯤꯄꯨꯔꯗ ꯀꯌꯥ ꯂꯩꯇꯕꯅꯤ ꯅꯤꯡꯊꯧꯖꯝ ꯕꯨꯁꯟ ꯍꯥꯏꯕꯅꯤ ꯃꯥꯒꯤ ꯃꯃꯤꯡꯗꯣ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯁꯤꯃꯗꯤꯅꯦ ꯑꯕꯣꯛꯀꯤ ꯀꯣꯛꯇꯒꯤ ꯀꯥꯎꯔꯔꯣꯏꯗꯕꯅꯤ ꯑꯍꯜ ꯂꯩꯕꯦꯝꯕꯗꯣ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯈ꯭ꯔꯒ ꯆꯥꯎꯕꯗ ꯂꯩꯈꯤꯕꯗꯨꯅꯤ ꯍꯥꯏꯔꯤꯕ ꯍꯅꯨꯕ ꯇꯥꯕ꯭ꯔꯥ ꯄꯤꯁꯛꯇꯣ ꯉꯁꯥꯏꯗꯒꯤ ꯋꯥ ꯉꯥꯡꯂꯝꯗꯕꯗꯣ ꯍꯧꯖꯤꯛꯇꯗ ꯇꯞꯅ ꯈꯨꯝꯂꯩ ꯇꯥꯏ ꯆꯥꯎꯔꯦꯅꯦ ꯏꯁꯨꯁꯦ ꯁꯣꯟꯊꯥꯡꯅꯅ ꯁꯣꯟꯕꯅꯤ ꯃꯄꯤꯁꯨ ꯅꯥꯟꯊꯣꯔꯛꯏ ꯃꯥꯒꯤ ꯃꯃꯤꯡ ꯍꯤꯌꯥꯏꯅꯨ ꯍꯥꯏꯕꯅꯤ ꯃꯍꯤꯔꯦꯜꯅ ꯍꯥꯏꯔꯛꯏ ꯈꯨꯏꯔꯕ ꯎꯟꯁꯥꯗꯨꯒ ꯇꯝꯐꯥꯅ ꯃꯈꯨꯠ ꯂꯥꯝꯂꯛꯇꯨꯅ ꯍꯤꯌꯥꯏꯅꯨꯒꯤ ꯃꯈꯨꯠꯇꯣ ꯃꯥꯔꯛꯏ ꯍꯤꯌꯥꯏꯅꯨꯁꯨ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇꯒꯤ ꯈꯔ ꯅꯛꯅ ꯆꯪꯁꯤꯟꯈꯤꯗꯨꯅ ꯃꯕꯣꯛꯀꯤ ꯃꯈꯨꯠꯇꯣ ꯄꯥꯏꯁꯤꯜꯂꯤ ꯏꯁꯨꯕꯨ ꯅꯕꯣꯛꯀ ꯅꯄꯨꯒꯗ ꯁꯥꯎꯅꯤꯡꯕ꯭ꯔꯣ ꯍꯤꯌꯥꯏꯅꯨꯗꯣ ꯇꯞꯅ ꯄꯤꯔꯤ ꯄꯤꯔꯤ ꯇꯧꯗꯨꯅ ꯈꯨꯝꯂꯩ ꯁꯥꯎꯅꯤꯡꯗꯤꯌꯦꯕꯣ ꯀꯩꯒꯤ ꯁꯥꯎꯅꯤꯡꯗꯣꯏꯅꯣ ꯅꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯌꯦꯕꯣ ꯄꯨꯄꯨꯒ ꯅꯈꯣꯏꯅꯤꯅ ꯁꯤꯟꯅꯕꯤꯔꯝꯕꯗꯨꯅ ꯉꯁꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯑꯩꯕꯨ ꯌꯥꯝ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯗꯨꯅ ꯊꯝꯂꯤ ꯅꯪꯗꯤ ꯋꯥꯐꯝꯁꯤ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯁꯤꯕꯨꯗꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯈꯪꯂꯣꯟꯅ ꯇꯝꯕꯒꯤ ꯈꯪꯕꯅꯦꯕꯣ ꯑꯩꯅ ꯋꯥꯐꯝꯁꯤ ꯈꯪꯉꯤ ꯍꯥꯏꯕ ꯑꯩꯒꯤ ꯏꯃꯥꯒ ꯕꯕꯥꯒꯅꯗꯤ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯁꯨ ꯑꯩꯒꯤ ꯑꯁꯦꯡꯕ ꯑꯃꯗꯤ ꯈꯪꯅꯤꯡꯕꯒꯤ ꯃꯐꯝꯁꯤ ꯊꯤꯖꯔꯛꯄꯅꯤ ꯑꯍꯜ ꯑꯅꯤꯗꯣ ꯄꯪꯀꯞꯇ ꯀꯞꯈ꯭ꯔꯦ ꯃꯍꯤꯔꯦꯜꯅ ꯍꯥꯏꯔꯤ ꯌꯥꯏ ꯅꯪꯅ ꯁꯨꯝ ꯀꯞꯂꯕꯗꯤ ꯑꯕꯣꯛꯀ ꯏꯄꯨꯒꯁꯤ ꯑꯗꯨꯝ ꯀꯞꯂꯅꯤ ꯑꯍꯜ ꯑꯣꯏꯕꯁꯤꯗ ꯌꯥꯝꯅ ꯀꯞꯍꯟꯕ ꯌꯥꯗꯦ ꯑꯅꯥ ꯑꯌꯦꯛ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯍꯧꯖꯤꯛꯇꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯕ ꯌꯥꯔꯦ ꯏꯄꯨ ꯑꯕꯣ ꯅꯁꯨꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯕꯅꯤꯅ ꯀꯞꯀꯗꯕ ꯅꯠꯇꯦꯗ ꯍꯔꯥꯎꯒꯗꯕ ꯅꯠꯇ꯭ꯔꯣ ꯀꯞꯀꯅꯨꯁꯦ ꯍꯛꯆꯥꯡ ꯁꯣꯛꯅꯕꯅꯤ ꯁꯣꯟꯊꯅꯕꯅꯦꯕ ꯍꯤꯌꯥꯏꯅꯨꯒ ꯃꯍꯤꯔꯦꯜꯒ ꯆꯪꯗꯅ ꯑꯍꯜ ꯑꯅꯤꯗꯣ ꯊꯦꯝꯖꯤꯟꯕꯤꯔꯦ ꯍꯤꯌꯥꯏꯅꯨꯅ ꯃꯄꯨꯒꯤ ꯃꯈꯨꯠꯁꯨ ꯄꯥꯏꯕꯤꯗꯨꯅ ꯃꯄꯤꯒꯗꯣ ꯂꯣꯏꯅ ꯅꯥꯟꯊꯣꯛꯄꯤꯔꯦ ꯀꯞꯀꯅꯨ ꯍꯥꯏꯔꯦ ꯃꯕꯣꯛꯀ ꯃꯄꯨꯒ ꯉꯥꯏꯍꯥꯛ ꯑꯇꯣꯞꯄ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯐꯣꯇꯣ ꯑꯃꯁꯨ ꯀꯥꯞꯃꯤꯟꯅꯔꯦ ꯇꯟꯖꯥꯗꯨꯗ ꯀꯧꯔꯛꯄꯗꯣ ꯇꯥꯏ ꯍꯣꯏ ꯏꯃꯥ ꯗꯨꯀꯥꯟ ꯊꯣꯡ ꯂꯣꯜꯂꯤꯁꯤꯕꯨ ꯀꯩꯗꯧꯔꯒꯦ ꯃꯃꯧ ꯅꯨꯄꯤꯅꯤ ꯆꯪꯂꯛꯂꯤꯕꯗꯣ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯃꯅꯦ ꯃꯀꯨꯒ ꯄꯨꯟꯅ ꯂꯩꯔꯝꯕꯗꯨꯗ ꯍꯪꯂꯛꯏ ꯍꯩꯃꯥ ꯀꯅꯥꯅꯣ ꯏꯃꯥ ꯃꯈꯣꯏꯅ ꯇꯝꯐꯥꯅ ꯂꯣꯠꯈ꯭ꯔꯦ ꯀꯅꯥꯁꯨ ꯅꯠꯇꯦ ꯀꯝꯄꯦꯅꯤꯒꯤ ꯄꯣꯠ ꯌꯣꯟꯕ ꯂꯥꯛꯄꯅꯤ ꯏꯕꯦꯝꯃ ꯏꯕꯨꯡꯉꯣ ꯊꯣꯛꯅꯕ ꯇꯧꯔꯣ ꯑꯩꯈꯣꯏ ꯂꯧꯔꯔꯣꯏ ꯄꯣꯠ ꯆꯩꯗꯤ ꯑꯃꯠꯇ ꯄꯥꯏꯕ ꯎꯗꯦ ꯑꯗꯨꯒ ꯄꯣꯠ ꯌꯣꯟꯕꯅꯤ ꯍꯥꯏꯕꯗꯨꯗ ꯃꯃꯧꯗꯣ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯅ ꯈꯜꯂꯤ ꯃꯥꯟꯁꯨ ꯀꯌꯥ ꯃꯥꯟꯗꯦ ꯇꯝꯐꯥꯅ ꯃꯃꯧ ꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯗꯨꯀꯥꯟ ꯍꯥꯡꯂꯒꯦ ꯅꯈꯣꯏ ꯆꯤꯟꯕꯗꯨꯗ ꯅꯄꯥꯒ ꯑꯩꯒꯁꯨ ꯉꯁꯤꯗꯤ ꯈꯔ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕꯒꯤ ꯂꯣꯟꯁꯤꯟꯕꯅꯤ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯠꯇ ꯄꯨꯊꯣꯔꯛꯎ ꯆꯠꯂꯨ
Mamong nupido chati chatningdaban. Adubu pakun siraklabanina chatta yadraduna chakri. Hiyainuna sel khara laukthoraka mapuda khara mabok thakara piraga hairi. Sina chaningba karino lerga chawko. Kapkanu yare. Pupu kapkanu. Aikhoina pigadabani de. Ai nupiya hanubi tabru nangbo. Tai. Ai khang. Magi fizida yepjaba khara do laukthokduna masu nupida pire. Pangyam yambani nati. Lupa chama chani muni. Adubu hiyainugi punsidadi lupa khawzaw ga chamana kre. Ma kharauna lauksile. Bisanga masugi makokta nungsina nanbire. Nupa thainagi haloibanina machinda wa kya ngangjarabaso mathamoidi puba warabani. Adubu matam kuina makoina pendana changna leirambadadi ngasi masunupi zubada khara makaisi phabagumna tawi. Hiyainuna mabokta sahari. Nungaina layobo ai liglai bisu thigi. Liglai haibadi kanano. Aigi chinanaw amaduna liglai kobaniabo. Liglai. Amana hiyainu. Ahali bemado mathanda sonjari. Mamong nupi thoraktringaida ahali bemaduna masubu chalo hairagli. Mahiral nasu thoklaklagi haiduna fazana hairamlaga makoini thoklagli. Hiyainu do ngasai kai kamlambado hauziki maithungda harauzabagi mami ma tabadubada. Mahiral su matomda nokchari. Adu hairi. Liglainina direct hekta hairidubo nangbo sengba khanglabra haiba. Oiramdo tum leiredada natragabu kamai mana doinu. Mahiral do makha taraktre. Hiyainu su mana tauribasi karino chumliba lalibra haibadi khangdi. Adubu mahak liglaibu thirage hainadi wakhalda fazana chena khankre. Maduda tholakpasing adu adum thengnarage mayoknarage haina khalai. Mahiral si mahak yamnadi nungsi. Adubu magi missing piece to maso mahak thidokpadi pam. Anido mapumdudagi gari de thaudorakle. Mahiral na makha tari. Koiba chalugi sira. Chalaroi sidada. Laisabini de hai nangsina kumai tawuno khangdida. Migidi mai nupada adu lebiyu aduda pubiyu ada tawbiyu pangai da hai. Nangna karamba nupino khangdri. Onaraba kain. Phazaba mapam haira aina leiba jaga dudagi hena phazaba leiti. Chingkhongdada inging lauradana. Aduga pamjaba nungsiba mi haira inakta loina leiri. Sidabu kari henba mu thirudori yaiba. Inakta loi leirabada kari noba aina mu piyo haidise. Hoine adu yorabadabo karino aina mu haidisibo. Adudi anbadabani yum natra. Haina gari do yumlomdo ina thokre. Somdana mahendo ngasi magi thabaksingdo atopada sinaramlaga mahag lainagi manakta lagli. Lainabu coffee mathakminarusi haiduna hainabani. Lainabu pick up tawraga nido cafe mada phaminare. Wari sum sanarapadagi mahena haudori. Uro aisi wamtang tamgina khanbani. Mahirana lainasi ngorong obagi uro kaina he kawani. Lainasa dum kumlei. Kaino tamodasi. Mahendo ngasidi magi thamogi wase lainada fonglagi khalakpani. Monanga khandaraga hairi. Ima babana nangse ekhoi mungi mawboina bahaidana kana hairi. Wadu tabada lainadu noklaga kumlei. Is wari sengo magi. Asengbani aigidi madu pamjari nangi wada ngairi. Taningdi wathi wari myam ngangi nangse. Phagini haidana su tanjami ja haibam leibani. Ai samrakani ko. Ai phagi do gunate kaino. Mahendo serious tasle. Ai phagi do gunate asengoni. Ai nangbo thamoi sena nungsiuro. Hojikti ai su ai do kum tokpa tawre. Sel nung watri. Ai ya wat bai babu nangonda ai thamoi gi wa phongdokpa sikhakta ngai. Serious tasle kududadi lainadu noklamado hanjinkre. Kaino nangna mu tawresina. I'm seriously na. As karino ichi hayamlaga nangna tarokrisina haina de ko yamna angangna yam ngamgano Kari cheno chayemani khenabasibo kishuna tabada
Thamoy wa phongdokpasibu amuk kosilaidubo nungsibadubu aduguma amuk leibra haiba aibu underestlessini yum kai panba chapcharba matam oirabani isu aduda topic amoina puthorapano asukuina aikoini wari watai sadana awanungai tanarpusibu nangai sung nungsidem ka hayuni lainado phamlambade hawale yare nangi wado ai taningri ai halamagi adubu kari wano haibanida fazana nganglabu ya wasida nati nangai gi marimda karimta khandabra haiba khande aidi som angang amatongna loinabani nangi dudi khalude mahendo I kakri phai kishkaid ado aiga lakminabani aina thilambadom tabani ngasigi thilamdaba yare natomda chakhiba yaro sigi phibam sida aina nga mukamaina chamina ko haino ai sana te gedorge ai sem ijale bi mungda yahuba intellectual bi misakamani nasana yar loi ai yelo adu bai ningsingda bangam bdio yo nangsu jasi mangthar laina do khunpom khangri mafam adudagi mana matanda chappa natraga mi ko ba haibasi natai charoi dabanina mahak mang thaduna chakri mayen so ngasi gi thawdoksi kai nungsi yanari laina budi mahak mayumna ningthina thinbiram lage haina khankri haizabagi wani mahenna laina bu tasingna thamoy sengna nungshibani chahi so ngang natre kuntare kunipan surabani masagi wakal chapchana apabata khanma ngamlabani aduna bu business da mai onsindana mai pakpa moiraklabani masira laina dagi asigumba rejection ama lakpasida magi thamoy machetana kairabani sigi somo wathakta laina si mathanta gani mahagna ngasi phawba wari watai sanajatuna laklibasi laina so haizabagi wani masana masagi thamoy gi maroldo khangjadabagini mahena khangai haizalapuda mahak mafam marang ama khangdabani adugi sumatakta mana hali haibagi wafam ama sum leibuda khanjana khiba mayamduna mahak wafam ado lain hekta yathokpa ngamdabani adubu mahengi attachment amadi mangoda yam chawna leirabani kuina awanungai tathokta sin tawminarakpa haibasi araiba madi nati nokpa yaba nokminakhre kapa yaba kaminakhre punsi wari mayam ama share tawminakhre sidabu karamna padekta thadanaba ngamgadabadi nati